Meetei Meitei Tribe Union MMTU na lamdam asida leiriba political party khudingmakta pikhiba letter adugi paokhum athuba matamda piraktrabadi union asina no ST no vote Haina Changsilliba Khongjang ase lakliba election asida da nattana state asida pangthokkadaba makha taba election khudingmakta MMTU na Saruk Yaroi Haina union asina phongdorakli union asina thadorakpa cherolamana hai lakliba lok sabha mikal asida voter oigadoriba irei chapumna magna haujik lamdam asigi yelhomi singi oiriba phibam asi kumna nainoba mathau tare yelho furup ama oiriba maitei furup asigi missing hantarakpa leifam leiraktaba amade lengak londa karisu toba ngamlaktaba asi yenglaga haukiba chahi tarani thoi tarau humdoi gi mamangdagi furup asibu Indian Constitution gi ngaklo ama oiriba scheduled tribe list ta chalhanbiu haina haiba demand da union asina tongan tongan ba khongjang amade khongthang kya paikhat khiba laikre Maduda sunatana court ki mateng lautuna writ petition thaduna hona kiba khudingmak lengak mapu singna khangsin usinadana leiri lengak na chahi amagi matam pibinaba high court ta haijakhiba adugi matam su loikre haujingna election code of conduct laikhibadagi karisu toba yadre MMTU na Changsilliba Meetei Meitei na ST list chanabagi khongjang makha chatharakpa oina no ST no vote haibagi firap asi lawrakhibane haina su cherol asida palli